ꯑꯩꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯦꯗꯤꯛꯁꯟꯅ ꯄꯨꯡ ꯌꯣꯝꯃꯝꯃꯦꯕ ꯑꯩ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯗ ꯑꯦꯗꯤꯛ ꯆꯨꯔꯝꯃꯦ ꯄꯣꯔꯟ ꯑꯦꯗꯤꯛ ꯂꯩꯔꯝꯃꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯦꯗꯤꯛ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯐꯤꯒꯔꯁꯨ ꯇꯥꯔꯝꯗꯦ ꯁꯦꯞ ꯑꯃ ꯀꯥꯏꯔꯝꯃꯦ ꯑꯗꯒꯤ ꯏꯁꯥꯒꯤ ꯄꯩꯁꯥꯁꯨ ꯇꯥꯟꯖꯔꯝꯗꯦ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯁ ꯑꯣꯏꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯂꯧꯈꯠꯅꯤꯡꯉꯥꯏꯁꯦ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯂꯣꯁ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯉꯝꯃꯦꯕ ꯑꯗꯨꯕꯨ ꯑꯩꯁꯦꯀꯣ ꯅꯨꯄꯤ ꯀꯥꯏꯅꯕ ꯑꯩꯅ ꯑꯍꯥꯟꯕ ꯈꯪꯅꯖꯕ ꯅꯨꯄꯤꯁꯦ ꯀꯥꯏꯅꯕꯗꯒꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯀꯣ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯄꯗ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯊꯦꯡꯅꯔꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯊꯦꯡꯅꯔꯒ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗ ꯆꯪꯉꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯍꯣꯡꯕ ꯆꯦꯟꯖ ꯅꯨꯡꯉꯥꯏꯈꯠꯂꯦꯕ ꯌꯥꯝ ꯊꯤꯅ ꯑꯗꯨꯅ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯕꯁꯦ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗꯕꯨ ꯆꯪꯉꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯅꯦꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯍꯥꯏꯁꯤꯅꯤ ꯑꯩꯁꯦ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯕꯒ ꯅꯠꯇꯦ ꯀꯝꯄꯜꯁꯔꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯅꯦꯕ ꯅꯣꯏꯁꯨ ꯇꯥꯔꯝꯃꯅꯤꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯒꯤ ꯇꯥꯔꯝꯕ ꯌꯥꯏ ꯃꯄꯥꯟ ꯂꯝꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯗꯒꯤ ꯇꯥꯔꯝꯕ ꯌꯥꯏꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯄꯟꯕꯅꯦꯕꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯗꯣꯏꯅೋ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯒꯦꯕꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯕꯗꯤꯀꯣ ꯅꯪ ꯅꯁꯥꯁꯦ ꯏꯝꯄ꯭ꯔꯨꯚ ꯇꯧꯖꯔꯛꯄꯅꯦꯕ ꯅꯪ ꯅꯁꯥ ꯑꯗꯨꯝꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯀꯔꯤ ꯑꯦꯔꯤꯌꯥꯗ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯔꯒꯅ ꯑꯦꯚ꯭ꯔꯤ ꯑꯦꯛꯁꯄꯦꯛꯁ ꯑꯣꯐ ꯂꯥꯏꯐ ꯅꯪꯅ ꯇꯁꯦꯡꯅ ꯄꯨꯟꯁꯤꯒꯤꯅꯦ ꯑꯦꯔꯤꯌꯥ ꯈꯨꯗꯤꯡꯃꯛꯇ ꯅꯪꯁꯦ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯄꯅꯦꯕ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯑꯅꯤ ꯑꯦꯗꯤꯛꯁꯟꯒꯤ ꯃꯇꯥꯡꯗ ꯅꯪ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯑꯅꯤ ꯅꯪ ꯅꯁꯥ ꯐꯤꯖꯤꯀꯦꯜꯂꯤꯒꯤ ꯃꯇꯥꯡꯗ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯑꯅꯤ ꯅꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯒꯤ ꯃꯇꯥꯡꯗ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯑꯅꯤ ꯅꯪ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯣꯏꯅꯕ ꯅꯪꯁꯦ ꯏꯟꯇꯦꯂꯤꯖꯦꯟ ꯂꯩꯕ ꯍꯦꯟꯒꯠꯂꯛꯅꯕ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯄꯅꯦꯕ ꯍꯤꯔꯝ ꯑꯃꯈꯛꯇꯗ ꯅꯠꯇꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯌꯥꯝꯁꯨ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯅꯪ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯁꯤꯅꯦ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯕꯤꯖꯤꯅꯦꯁ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗ꯭ꯔꯅꯦ ꯇꯧꯔꯣꯏꯀꯣ ꯅꯪ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯖꯣꯕ ꯇꯧꯕ ꯈꯣꯠꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗ꯭ꯔꯅꯦ ꯇꯧꯔꯣꯏꯀꯣ ꯑꯗꯒꯤꯗꯤ ꯕꯣꯗꯤ ꯕꯤꯜꯗꯔ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯑꯣꯏꯔꯗ꯭ꯔꯅꯦ ꯑꯗꯨꯃꯛꯁꯨ ꯑꯣꯏꯔꯣꯏꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯥꯟꯕ ꯌꯥꯏꯑꯕ ꯌꯦꯡꯉꯤꯕ ꯅꯉꯣꯟꯗꯁꯨ ꯄꯥꯟꯒꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯄꯥꯟꯒꯅꯦꯕ ꯅꯪ ꯌꯦꯡꯉꯣꯕ ꯀꯩꯅꯣꯅꯦꯕ ꯑꯃꯈꯛꯇꯪꯗ ꯆꯠꯂꯣ ꯍꯥꯏꯔꯛꯀꯗꯣꯏ ꯅꯠꯇꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯤꯒꯤꯗꯤ ꯍꯥꯏꯗꯤ ꯅꯪ ꯄꯩꯁా ꯇꯥꯜꯂꯣꯅ ꯄꯩꯁꯥꯗ ꯍꯦꯛꯇ ꯕꯣꯔꯥ ꯇꯥꯔ ꯂꯩꯌꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯩꯗꯤ ꯅꯪ ꯐꯤꯠ ꯑꯣꯏꯔꯣꯅ ꯍꯦꯛꯇ ꯅꯪ ꯁꯤꯛꯁ ꯄꯦꯛ ꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔ ꯂꯩꯌꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯦꯚ꯭ꯔꯤ ꯑꯦꯛꯁꯄꯦꯛꯁ ꯑꯣꯐ ꯂꯥꯏꯐꯁꯦ ꯁꯤꯗꯅꯦꯕ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯇꯣꯏꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯆꯪꯉꯛꯄꯗ ꯀꯌꯥꯝ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯕꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗ ꯆꯪꯉꯛꯄꯁꯦ ꯑꯩꯅꯦ ꯃꯥꯔꯇꯤꯟꯅꯦ ꯔꯥꯍꯨꯜꯅꯦ ꯑꯩꯅꯗꯤ ꯈꯤꯇꯪ ꯍꯥꯜꯂꯦ ꯃꯣꯏꯕꯥꯅꯤꯗꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗ ꯆꯪꯉꯛꯄꯁꯦ ꯊꯥ ꯈꯔꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏ ꯔꯤꯀꯃꯦꯟ ꯇꯧꯅꯔꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯒꯨꯝꯕꯁꯦ ꯌꯦꯡꯕ ꯍꯧꯒꯠꯂꯛꯑꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯆꯪꯕ ꯍꯧꯒꯠꯂꯛꯄꯁꯦ ꯚꯤꯗꯤꯑꯣ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯅꯪꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯤꯁꯦ ꯅꯪ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯆꯪꯕ ꯍꯧꯔꯛꯑꯕꯅꯦꯕ ꯁꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯉꯥꯏꯍꯥꯛ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯌꯦꯡꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦꯕ ꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯏꯝꯄ꯭ꯔꯨꯚ ꯇꯧꯖꯔꯒꯦꯅ ꯌꯦꯡꯉꯛꯄꯅꯦꯕ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯍꯧꯔꯛꯄꯗꯒꯤꯅꯤꯀꯣ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯍꯧꯒꯠꯂꯛꯏꯁꯦ ꯅꯪ ꯅꯁꯥꯗꯅꯦ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯅꯪ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯀꯩꯀꯥꯁꯦ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯈꯪꯗꯣꯛꯆꯔꯛꯑꯕꯅꯦꯕ ꯅꯪ ꯍꯧꯖꯤꯛ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯂꯩꯔꯝꯕ ꯌꯥꯏ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯏꯀꯥꯏꯒꯅꯨꯀꯣ ꯅꯪ ꯅꯁꯥ ꯅꯇꯣꯝꯗꯒꯗꯤ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯏꯔꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯈꯪꯖꯧꯕ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏꯀꯣ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯐꯩꯀꯣ ꯑꯩ ꯅꯉꯣꯟꯗ ꯍꯦꯛꯇ ꯂꯩꯔꯝꯃꯅꯤ ꯀꯝꯄꯜꯁꯔꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯦꯗꯤꯛꯁꯟ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯊꯥꯖꯗ꯭ꯔꯒ ꯅꯪꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯇꯥꯏꯝꯗꯣ ꯌꯦꯡꯉꯨꯅꯦ ꯅꯪ ꯅꯣꯡꯃꯗ ꯁ꯭ꯀ꯭ꯔꯤꯟ ꯇꯥꯏꯝ ꯅꯨꯃꯤꯠ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯀꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯦꯗꯤꯛꯁꯟ ꯂꯩꯕꯒꯤꯅꯤ ꯑꯗꯨ ꯅꯪ ꯂꯩꯇꯦꯒ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦꯕ ꯅꯪ ꯑꯗꯩꯗꯤ ꯅꯁꯥꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯟꯖꯔꯒꯦꯅ ꯑꯗꯩ ꯅꯪ ꯅꯁꯥ ꯐꯤꯠ ꯑꯣꯏꯔꯕꯕ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯅꯪꯒꯤ ꯕꯣꯗꯤꯗꯣ ꯐꯤꯠ ꯑꯣꯏꯔꯦ ꯅꯁꯥ ꯅꯇꯣꯝꯗ ꯄꯥꯝꯖꯔꯕ꯭ꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯪꯕꯨ ꯅꯁꯥ ꯅꯇꯣꯝꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯕ꯭ꯔꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯪ ꯂꯣꯏꯅꯃꯛ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯀꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯄꯩꯁꯥ ꯇꯥꯟꯖꯔꯝꯗꯦꯀꯣ ꯑꯩ ꯄꯩꯁꯥ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯨꯄꯥ 50,000 ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦ 50,000ꯗ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯐꯅꯌꯥꯝ ꯑꯣꯏꯅ ꯇꯥꯟꯈ꯭ꯔꯦ ꯑꯣꯐꯂꯥꯏꯟ ꯀꯩꯀꯥ ꯄꯨꯁꯤꯜꯂꯛꯑꯒꯗꯤ ꯑꯩ ꯂꯥꯛ ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯃꯣꯕꯥꯏꯜꯅꯤ ꯆꯞ ꯃꯥꯟꯅꯩ ꯇꯨꯏꯁꯟ ꯇꯧꯖꯔꯒ ꯃꯣꯕꯥꯏꯜꯅꯤꯁꯨ ꯄꯩꯁꯥ ꯐꯅꯌꯥꯝ ꯇꯥꯟꯈ꯭ꯔꯦ ꯂꯥꯛꯇꯒꯤ ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦꯕ ꯆꯍꯤꯗꯤ ꯌꯦꯡꯉꯣꯕꯀꯣ ꯃꯤꯅꯅꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯅꯪꯁꯦ ꯉꯜꯂꯤꯉꯩꯗ ꯆꯪꯍꯧꯕꯒꯤ ꯀꯥꯟꯅꯕꯁꯦ ꯅꯪꯁꯦ ꯌꯥꯝ ꯊꯤ ꯊꯨꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯀꯅꯦꯕ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯅꯀꯣ ꯑꯩꯁꯦ ꯆꯍꯤ ꯀꯨꯟꯅꯤꯊꯣꯏ ꯁꯨꯗ꯭ꯔꯤꯕ ꯑꯩ ꯀꯨꯟꯅꯤꯊꯣꯏ ꯁꯨꯗꯣꯔꯦ 12 ꯈꯛꯇ ꯉꯥꯏꯔꯦꯕ ꯃꯤꯅ ꯊꯥꯖꯗꯕꯅꯦ ꯀꯃꯦꯟꯗꯒ ꯑꯩ ꯑꯗꯨꯝ ꯆꯠꯂꯣꯍꯦ ꯍꯥꯏꯖꯤꯟꯅꯔꯤꯅꯤ ꯈꯣꯠꯂꯤꯅꯤꯒ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩ ꯏꯃꯥꯟꯅꯕ ꯑꯅꯤꯗꯣ ꯑꯩ ꯐꯣꯇꯣ ꯎꯠꯂꯛꯀꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯣꯕꯥꯏꯜꯅꯤ ꯆꯍꯤ ꯀꯨꯟꯅꯤꯊꯣꯏ ꯁꯨꯈ꯭ꯔꯦ ꯑꯩ 12 ꯁꯨꯗ ꯉꯥꯏꯔꯦꯕ ꯍꯣꯏ 12 ꯊꯥ ꯑꯅꯤꯃꯨꯛꯁꯤꯗ ꯁꯨꯔꯅꯦꯕ ꯑꯗꯨ ꯁꯨꯗ꯭ꯔꯤꯕ 12 ꯍꯥꯏꯗꯣꯏꯅꯦꯕ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯁꯛ ꯀꯩꯀꯥꯗꯁꯨ ꯑꯍꯟ ꯃꯥꯟꯕꯅꯤꯀꯣ ꯑꯗꯨꯅꯁꯨ ꯊꯥꯖꯗ꯭ꯔꯦꯗꯅ ꯏꯁꯥꯁꯨ ꯐꯤꯠ ꯑꯣꯏꯔꯕꯅꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯩꯅ ꯉꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯁ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯅꯁꯨꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯍꯟ ꯍꯦꯟꯅ ꯃꯥꯜꯂꯤꯁꯦ ꯃꯔꯝꯗꯤ ꯁꯤꯒꯤ ꯑꯍꯟ ꯃꯥꯜꯂꯤꯕ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯔꯛꯏ ꯁꯛꯇꯣꯔꯛꯏ ꯃꯌꯥꯝꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯗ ꯆꯪꯕ ꯈꯔ ꯉꯟꯅ ꯆꯪꯍꯧꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯆꯍꯤꯅ ꯉꯥꯛꯇ ꯂꯦꯞꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯖꯔꯛꯑꯦ ꯏꯁꯥꯒꯤ ꯄꯩꯁꯥꯅ ꯇꯥꯟꯖꯔꯒ ꯑꯩꯈꯣꯏ ꯐꯤꯠ ꯑꯣꯏꯈꯠꯂꯛꯑꯦ ꯑꯗꯩꯗꯤ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯂꯣꯏ ꯄꯥꯅꯕ ꯍꯣꯠꯅꯖꯔꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯔꯒ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯔꯛꯄꯁꯦ ꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯍꯟ ꯍꯦꯟꯅꯁꯨ ꯃꯥꯟꯖꯜꯂꯤꯁꯦ ꯊꯨꯅ ꯃꯦꯆꯔ ꯑꯣꯏꯔꯛꯏꯁꯦ ꯁꯤꯅꯅꯦꯕ ꯅꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯑꯁ ꯈꯪꯗꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯁꯦꯀꯣ ꯃꯌꯥꯝꯗ ꯅꯪ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯈꯩꯗ ꯑꯩꯈꯣꯏ ꯁꯥꯏꯗ
ꯌꯥꯝ ꯇꯧꯅꯗ꯭ꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯊꯣꯛꯑꯦ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯅꯧꯅ ꯊꯣꯛꯑꯦꯕ ꯂꯨꯅ ꯍꯥꯏꯔꯒ ꯅꯧꯅ ꯊꯣꯛꯑꯦꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯑꯗꯣ ꯁꯤ ꯈꯛꯇꯅꯅꯦꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯐꯖꯅ ꯆꯦꯟꯖ ꯇꯧꯕ ꯉꯝꯗꯣꯏꯁꯦ ꯑꯇꯩ ꯑꯝꯇꯅ ꯉꯝꯃꯣꯏꯕ ꯅꯪ ꯄꯩꯁꯥ ꯂꯥꯛ ꯑꯃ ꯇꯥꯜꯂꯒꯁꯨ ꯅꯪꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯁꯣꯏꯔꯝꯃꯒꯗꯤ ꯅꯪ ꯄꯥꯝꯕ꯭ꯔꯅꯦ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯔꯝꯒꯦꯕꯀꯣ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯁ꯭ꯀꯤꯜ ꯑꯃꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯔꯒꯗꯤ ꯅꯪ ꯄꯩꯁꯥ ꯇꯥꯟꯕꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯤ ꯄꯩꯁꯥ ꯄꯥꯏꯅꯦꯕ ꯑꯗꯨꯕꯨ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯣꯜ ꯑꯃꯗꯗꯤ ꯁꯤ ꯌꯥꯗꯦꯕ ꯅꯪꯅ ꯐꯤꯠ ꯐꯖꯅ ꯑꯣꯏꯔꯒꯁꯨ ꯅꯪ ꯅꯨꯄꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯒꯗꯤ ꯅꯪ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯪꯅ ꯄꯩꯁꯥ ꯂꯨꯄꯥ ꯂꯥꯛ ꯇꯥꯜꯂꯒꯁꯨ ꯅꯪ ꯑꯃꯨꯛ ꯅꯁꯥ ꯅꯥꯔꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯅꯪ ꯈꯔ ꯑꯦꯔꯤꯌꯥ ꯈꯨꯗꯤꯡꯃꯛꯇ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯑꯣꯏꯅ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯇꯧꯕꯤꯌꯣꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯇꯧꯒꯦ ꯅꯪ ꯉꯁꯤꯗꯒꯤ ꯍꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯅꯪ ꯅꯁꯥꯒꯤ ꯑꯁꯣꯏꯕꯈꯩꯗꯣ ꯅꯁꯥꯅ ꯇꯧꯅꯥꯅ ꯊꯤꯗꯣꯛꯆꯔꯨꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯗꯤꯛꯁꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯅꯨꯄꯤꯗꯤ ꯆꯣꯞꯄꯝꯕ ꯌꯥꯏ ꯍꯥꯏꯗꯤ ꯅꯨꯄꯤꯒ ꯆꯒꯠ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯌꯥꯏ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯀꯛꯊꯠꯄꯤꯌꯣꯕ ꯅꯪ ꯅꯁꯥꯅ ꯇꯧꯕꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯧꯕ ꯌꯥꯕꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯌꯥꯝꯕꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯤꯕꯅꯦ 90% ꯍꯥꯏꯔꯨꯔꯒꯅꯦ ꯑꯌꯥꯝꯕ ꯐꯤꯠ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯩ ꯑꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯍꯥꯈꯩꯁꯦ ꯍꯣꯏ ꯑꯐꯕꯔꯣꯝꯗ ꯍꯧꯖꯤꯛ ꯖꯤꯝ ꯀꯩꯀꯥꯕꯨꯗꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯍꯧꯒꯠꯂꯛꯑꯕꯅꯤ ꯑꯗꯨ ꯀꯟꯁꯤꯁꯇꯦꯟꯗꯤ ꯑꯃꯨꯛ ꯑꯣꯏꯗꯕ ꯈꯔ ꯁꯥꯟꯅꯔꯝꯃꯒ ꯇꯣꯛꯈꯤꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯐꯤꯠꯇꯤ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯣꯏ ꯐꯤꯠꯁꯤꯃ ꯅꯝꯕꯔ 1 ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯖꯤꯝ ꯁꯥꯟꯅꯔꯒ ꯐꯤꯠ ꯑꯣꯏꯈꯠꯂꯛꯄꯁꯦ ꯁꯤꯃ ꯇꯧꯕꯤꯔꯣ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯒꯠꯄꯤꯔꯣ ꯅꯪꯒꯤ ꯑꯦꯗꯤꯛꯁꯟ ꯂꯩꯕ ꯐꯣꯟꯁꯦ ꯌꯥꯔꯤꯈꯩ ꯐꯣꯟꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯁꯦ ꯀꯛꯊꯠꯂꯣ ꯌꯨꯇ꯭ꯌꯨꯕꯀꯁꯦ ꯌꯥꯔꯗꯤ ꯀꯛꯊꯠꯂꯣ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯌꯥꯎꯗꯦ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯇꯣꯏꯅꯦ ꯌꯨꯇ꯭ꯌꯨꯕꯔꯗꯤ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕ ꯌꯥꯎꯗꯦꯀꯣ ꯑꯗꯒꯤꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯛꯊꯠꯂꯣ ꯐꯦꯁꯕꯨꯛ ꯀꯛꯊꯠꯂꯣ ꯑꯗꯩ ꯅꯪ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯄꯥꯏꯒꯦ ꯍꯥꯏꯔꯒꯁꯨ ꯅꯪꯅ ꯇꯁꯦꯡꯅ ꯊꯥꯖꯕ ꯃꯤ ꯑꯩꯁꯨ ꯊꯥꯖꯗꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯒꯗꯤ ꯀꯛꯊꯠꯈ꯭ꯔꯣ ꯑꯩꯅ ꯑꯟꯏꯟꯇꯔꯦꯁꯇꯦꯠ ꯅꯝꯒꯦꯔꯥ ꯑꯟꯐꯣꯂꯣ ꯇꯧꯒꯦꯔꯥ ꯀꯩꯗꯧꯒꯦ ꯇꯧꯈ꯭ꯔꯕꯀꯣ ꯑꯗꯨꯒ ꯅꯪꯅ ꯇꯁꯦꯡꯅ ꯀꯥꯟꯅꯩꯅ ꯈꯟꯕ ꯃꯤꯗꯣ ꯑꯗꯨꯈꯛ ꯊꯝꯍꯧꯕ ꯑꯗꯨꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯈꯛ ꯌꯦꯡꯉꯣꯕ ꯑꯗꯨꯒ ꯅꯪ ꯋꯥꯊꯤ ꯋꯥꯔꯦꯝꯒꯨꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯔꯅꯨ ꯅꯪꯒꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯍꯧꯒꯠꯂꯛꯑꯕꯅꯦ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯐꯤꯛꯁ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯑꯗꯒꯤꯗꯤ ꯅꯪ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯀꯛꯊꯠꯄꯁꯦ ꯅꯪ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟꯗ ꯌꯥꯝ ꯊꯤꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯁꯣ ꯀꯣꯜ ꯄꯣꯔꯟꯒꯤ ꯇꯥꯏꯞ ꯇꯧꯔꯕꯅꯦꯕ ꯁꯤꯅꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯗꯨꯅ ꯅꯪꯅ ꯉꯁꯤꯗꯒꯤ ꯍꯧꯕ ꯅꯪꯅ ꯉꯁꯤꯗꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯅꯪꯒꯤ ꯌꯪꯒꯔ ꯁꯦꯜꯐꯁꯦ ꯅꯪꯒꯤ ꯄꯥꯔꯠ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯜꯐꯅ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯉꯣꯟꯗ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯒꯅꯦꯕꯀꯣ ꯑꯩꯅ ꯉꯁꯤ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯎꯔꯤꯕ ꯑꯩꯅ ꯉꯁꯤ ꯁꯤ ꯕꯥꯏꯁꯦꯞꯀꯁꯦ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯑꯩꯅ ꯉꯁꯤ ꯖꯤꯝ ꯁꯥꯟꯅꯔꯨꯕꯒꯤ ꯅꯠꯇꯦꯕ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯖꯤꯝ ꯁꯥꯟꯅꯕ ꯑꯩ ꯅꯣꯏꯔꯒ ꯂꯩꯔꯝꯕ ꯑꯩꯅꯅꯦ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯑꯒ ꯑꯩꯁꯦ ꯍꯣꯠꯅꯈꯠꯂꯛꯄꯗ ꯑꯩ ꯍꯧꯖꯤꯛ ꯐꯤꯠ ꯑꯣꯏꯔꯤꯅꯦꯕ ꯑꯩꯅ ꯉꯁꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯉꯝꯃꯤꯁꯦ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯌꯪꯒꯔ ꯁꯦꯜꯐꯇꯣ ꯑꯗꯨꯅ ꯃꯥꯅ ꯍꯣꯠꯅꯔꯝꯃꯒ ꯚꯤꯗꯤꯑꯣ ꯌꯦꯡꯗꯅ ꯊꯤꯖꯤꯟꯗꯅ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯤ ꯋꯥ ꯉꯥꯡꯕ ꯉꯝꯃꯤꯅꯦꯕ ꯑꯩꯅ ꯉꯁꯤ ꯏꯁꯥꯒꯤ ꯄꯩꯁꯥ ꯂꯩꯖꯔꯒ ꯑꯩꯒꯤ ꯐꯨꯔꯤꯠ ꯏꯁꯥꯒꯤ ꯐꯨꯔꯤꯠ ꯁꯤ ꯐꯨꯔꯤꯠꯁꯤ ꯑꯩ ꯏꯁꯥꯅ ꯂꯩꯖꯕꯅꯤ ꯒꯥꯔꯤꯁꯤꯁꯨ ꯏꯁꯥꯅ ꯂꯩꯖꯕꯅꯤ ꯂꯣꯏꯅꯃꯛ ꯁꯤ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯩ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯅꯕ ꯍꯣꯠꯅꯔꯝꯃꯒ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯁꯦꯠꯀ ꯗꯦꯕꯂꯞ ꯇꯧꯖꯔꯛꯄꯒꯤꯅꯦꯕ ꯑꯩ ꯉꯁꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯩꯑꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯌꯪꯒꯔ ꯁꯦꯜꯐꯇꯣ ꯑꯗꯨꯅ ꯑꯩꯁꯦ ꯐꯖꯅ ꯍꯣꯠꯅꯖꯔꯝꯕꯒꯤ ꯉꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯉꯝꯃꯤꯅꯤꯀꯣ ꯍꯥꯏꯕꯁꯦ ꯈꯟꯖꯩꯑꯕ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯜꯐꯇꯣ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯅꯕ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯍꯣꯠꯅꯕ ꯍꯧꯕ ꯅꯪ ꯌꯦꯡꯉꯨꯅꯦ ꯅꯪ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯤꯗ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯔꯒꯗꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦꯕꯗꯣ ꯅꯪ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯌꯪꯒꯔ ꯁꯦꯜꯐꯇꯣ ꯃꯥꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯅꯤꯁꯥ ꯆꯥꯗꯅ ꯉꯥꯎꯁꯟꯅꯗꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯗꯒꯤꯅꯦ ꯅꯪ ꯉꯁꯤ ꯋꯥꯔꯤꯕꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯔꯦꯕ ꯌꯪꯒꯔ ꯁꯦꯜꯐꯇꯣ ꯅꯪ ꯐꯨꯔꯨꯕꯗꯤ ꯌꯥꯔꯔꯣꯏꯕ ꯍꯜꯂꯒ ꯑꯗꯣ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯜꯐꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯆꯞ ꯃꯥꯟꯅꯅ ꯈꯟꯗꯣꯏꯅꯦꯕ ꯅꯪꯅ ꯉꯁꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯒꯗꯤ ꯅꯪ ꯑꯗꯨꯝ ꯅꯪꯒꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯐꯤꯠꯅꯦꯁꯀꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯜꯐꯇꯨꯗ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪ ꯍꯟꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯁ 2025ꯗ ꯑꯩꯅ ꯇꯧꯖꯔꯝꯃꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤꯀꯣ ꯃꯥꯅ ꯑꯩ ꯐꯠꯇꯕꯗꯒꯤ 2025ꯀꯤ ꯑꯩꯒꯤ ꯌꯪꯒꯔ ꯁꯦꯜꯐꯇꯨꯅ ꯐꯠꯇꯕꯗꯒꯤ ꯑꯩꯁꯦ ꯉꯁꯤ ꯋꯥꯔꯤꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯈꯜꯂꯛꯀꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯈꯟ ꯈꯟꯍꯟꯒꯨꯝꯁꯦꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯐꯠꯂꯝꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩꯅ 2025ꯗ ꯑꯩꯁꯦ ꯐꯖꯅ ꯍꯣꯠꯅꯈꯠꯂꯛꯄꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯉꯝꯃꯤꯅꯤꯀꯣ ꯍꯥꯏꯕꯗꯣ ꯈꯟꯍꯟꯁꯦꯕ ꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯆꯪꯕ ꯍꯧꯕꯤꯌꯨ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯏꯁ ꯗ ꯑꯣꯟꯂꯤ ꯋꯦ ꯇꯨ ꯏꯝꯄ꯭ꯔꯨꯚ ꯌꯣꯔ ꯂꯥꯏꯐ ꯑꯦꯟ ꯆꯦꯟꯖ ꯌꯣꯔ ꯂꯥꯏꯐ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯤꯗ ꯂꯩꯖꯔꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯈꯩꯁꯦꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯉꯥꯛꯇꯅꯦ ꯊꯥꯒꯠꯂꯛꯇꯣꯏꯁꯦ ꯄꯣꯔꯟ ꯀꯃꯥꯏꯅ ꯀ꯭ꯌꯣꯔ ꯇꯧꯒꯅꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯔꯤꯁꯦ ꯀꯩ ꯀꯥꯟꯅꯗ꯭ꯔꯤꯅꯣ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯃꯥꯡꯖꯩ ꯑꯗꯨ ꯑꯗꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯀꯣ ꯐꯔꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯆꯪꯕ ꯍꯧꯕꯤꯔꯣ ꯑꯩ ꯁꯨꯝ ꯍꯥꯏꯐꯦꯠ ꯏꯟꯇ꯭ꯔꯣꯒꯤ ꯇꯥꯏꯞꯅꯦ ꯑꯩꯅ ꯑꯣꯏꯅ ꯅꯝꯃꯤꯁꯦꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯁꯤꯅꯤ ꯆꯥꯎꯉꯥꯏ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ